Connect News Media Tabiriba Singbutaram Okchari. Ahmedabad June Tarani the crash Tokiba, Air India ki plane ki pilot Anigi Marakta, Aroba Sanakiba Wari Aduda, Anoba claim Amalakli. America ki newspaper, Wall Street Journal, WSJ na Maki report Hairi. Plane ki captain Sumit Savarwal na engine singda fuel ki supply Thingkhi. WSJ na Hairi, Wafamasi pilot Anigi Marakta Sanakiba Aroba Warigi, cockpit recording dagi Kangmangam ki. Voice recording dagi Masi Kangmangami Madudi, Boeing plane pairiba co-pilot Clive Kundarna Captain Sumit Savarwal da hangki. Adomna fuel switch cut off position da karigi thamlibano. Wahang hangba matamda co-pilot angak pafauki. Maki khonjel da pakhalami aduga Captain Sumit tamna lerami. Captain Sumit Savarwal Air India plane gi senior pilot orami. Maki nakta pung lising tra manga chatru kunthra nipan amadi co-pilot Clive Kundar gi nakta pung lising ohum samri ohum gi flying experience lerami. Wall Street Journal na mahaki report ta plane crash ki investigation tauriba US official singi initial investigation da khangba mi singi reference piri. Report asida Bharat ki Aircraft Accident Investigation Bureau AAIB, Directorate General of Civil Aviation DGCA, Ministry of Civil Aviation amadi Boeing natraga Air India ki maikaidigi response laktri. Masigi numit mangani ki mamangda Aircraft Accident Investigation Bureau AAIB na July 12 da plane crash ta maha ki ahanba preliminary investigation report thadoki. Masida hai ki madudi fuel switch ikang khangaudana randagi cut off position da chatki. Masidagi engine animak mutki. Adubu fuel switch karamna Thingkhi bano haiba report ta takide. AAIB gi report ta hai ki madudi cockpit voice recorder da pilot amana atopa pilot ta masi hangmata ki madudi mahakna fuel karigi thingjilibano. Atopa pilot na pakumpi ki mahakna sumna taude. Aduga atopa nakal amada Air India na July 13 ta mahaki Boeing 787 series ki plane pumbagi fuel control switch FCS ki locking feature ki investigation complete taukhibagi maramda khangan ki. Airline company na mahaki pilot singda thakiba message amada masi hai ki madudi investigation asida fuel switch ta fault oiba amata yaude. Company na hai ki Boeing 787 plane pumbada throttle control module TCM su sindokre. Fuel control switch TCM gi maruiba part amani. Directorate General of Civil Aviation DGCA na July 13 da airlines company sing pumbada July 18 fauba Boeing 737 amadi 787 series ki plane sing da fuel switch ki investigation taunana order pikhi. Air India gi nakta punna Boeing 787 Dreamliner plane kunthraum doi lei. Indigo gi nakta B737 Max 8 taret amadi B7879 plane amalei. Plane sing asi lease da wet lease da natraga damp lease da lei. Maram asina Bharat ta register taude. Air India ki plane crash ki preliminary investigation report asida pilot singi organization Federation of Indian Pilot FIP na yaning da bafungdoki. Organization na hai mapung phaba amadi transparent investigation taudringeda pilot sing da maral siba hathuba amadi irresponsible utpani. Federation of Indian Pilots FIP na July 13 ta statement thadokuna media official sing amadi atopa mi sing da appeal tauki madudi mapung phadava information natraga misunderstanding sing thadokna ba haiki. FIP ki president CS Randhawa na hai pilot organization sing bu investigation da yahon khide amadi report utkhiba mong asi one sided amadi incomplete oi. Mana hai report ta subnagi cockpit ki wari gi saru kharabu khanduna utki amadi pilot singi image sokna na bohonaki. Issue asi the expert sing na hairi Civil Aviation Security Council Bharat Sarkar ki founder member Sanat Kaul gi matung inna AI 171 gi initial report ta masi mayek sengli madudi take off ki mamangda ikang khangaudana fuel supply lab ki voice recorder na tagli madudi pilot natraga co-pilot na switch Thingkide. Fiba masida masi mayek seng na tagli madudi fuel cut off plane gi karigumba internal technical problem na oibani. Aviation safety expert Bharat ki Mark D. Martin na hai take off ki hek matungda fuel cut off switch masa mathanta off tawba asi global level da nungnaningai oiba subject amani. Boeing 787 operator sing system asi amuk hana review tawpham thoi. Masi normal oiba problem nate. Pilot singi role chingnaningai oide design natraga logic failure oiba yai. Aduga aviation consultant Australia gi
नील हेंसफोर्डना हाई अइना एयरलाइन मापनगी ऑपरेट तौख्रे मसिदा टेक ऑफ की मतमदा पायलट मसाना फ्यूल सप्लाई थिंजिनबा कैदौनुंगदा ताखिदे अदुसु इंजिन अनिमक अदुग एक्सपीरियंस लेरबा पायलट सिंग असुमना तौरोई इन्वेस्टिगेटर सिंगना पायलट सिंगी पर्सनल नत्रगा साइकोलॉजिकल एस्पेक्टसु यंगफम थोई असुमना अहमदाबाद जून 12 क्रैश तौखिबा एयर इंडिया की प्लेन की इनिशियल इन्वेस्टिगेशन रिपोर्ट लाख्रबा मतुंगदा अनौब क्लेम क्या तौनरक्ली अदुगा कंस्पिरेसी थ्योरी क्या सुलाक्ली अदुबु इनिशियल इन्वेस्टिगेशन रिपोर्ट असिना फाइनल रिपोर्ट नते थौदो असिगी असेंगबा मरम करिनो हाइबसी फाइनल रिपोर्ट की मतुंगदा खंगनी वीडियो सिदंग असिगी दि मतंग असोय फावबदंग थागसरी।